ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ MLA ꯃꯔꯤ ꯁꯨꯒꯅꯨꯗ ꯌꯧꯈ꯭ꯔꯦ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯟꯗꯤ ꯍꯜꯂꯛꯈ꯭ꯔꯦ 37 ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯁꯨꯒꯅꯨ PS ꯆꯠꯊꯈꯤꯕ ꯊꯧꯑꯣꯡꯒꯤ ꯃꯥꯌꯣꯛꯇ FIR ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯅ MLA ꯀꯦ ꯔꯟꯖꯤꯠꯅ ꯍꯥꯏꯈ꯭ꯔꯦ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯥꯜꯍꯧꯕꯁꯤꯡꯅ ꯐꯌꯦꯡ ꯀꯥꯡꯁꯨꯞꯇ ꯂꯩꯕ ꯌꯨꯝ ꯑꯅꯤ ꯁꯣꯃꯤꯜ ꯑꯃ ꯌꯦꯟꯒꯤ ꯐꯥꯔꯝ ꯑꯃ ꯃꯩ ꯊꯥꯔꯝꯕꯒ ꯂꯣꯏꯅꯅ ꯌꯦꯟ ꯀꯌꯥ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈ꯭ꯔꯦ मोरे कॉलेज मनाक्ता लेबा ADC मोरे के ऑफिस ngarang amadi ngasi lona ba hingda kuki singna office adu da leiba potchai sing pumnamak lut tawkre Sugnu gi thaudokta kuki lal hoba singi makuta leikhidraba Robinsana amadi Anand Prasad ki thawai yawdraba haksang imung manungi miyoi singna loksinkhre Amadi Maitai Mitai ST status demand ga mari ledena takiba Manipur High Court ki order amana irang thokhan kibani haiba Union Home Minister gi wafam yaningdi haina SDCM na hairakli MAMI TV ki Manipuri Prime Time News mi ing tabiriba singbu chan mabamna khurumjari Hauzik lamdam asida thokliba irang asina maram oiraga leikhidraba amadi awaba mayuknariba singi awabada MAMI TV na saru yazari amana amabu ngakthok ngaksin tawnaduna lamdam asida amuk khanna santi puraknaba apunbagi saktam kaihandana khundaminari ba kanglup masalgi marakta mahusagum nungsi chanana leiminna ba ikhoi khudimakna honaminasi Hauzik pau sadona pizari Assam Rifles singna laina yum mai thabada makoina hek yengduna leibadawna tawba asina makoibu miyamna thazaba ngamdabani haina Manipur lenga ki mohot minister Yumnam Khemchana phongdokre Manipur da hauzik oiriba tangdu leita da bafibam amada leiriba asi tangdu leita ba purakna ba pandamda minister amana chairman oiba aduga Maikai ki MLA singna member oiba committee sing sem khraba tungdanga si Kaching district ki Sero amadi Sugnu area da tangdu leita ba purakna ba minister Khemchana luchingba MLA mari yawba team amanga si thaudok thofam Sugnu da chatuna mafam adugi miyamga unakre Minister Khemchana chairman oiba committee asida Sugnu AC ki MLA K Ranjit Wabagai AC ki MLA Dr Usam Deven Kaksing AC ki MLA Mayang Lambar Brameshwar Hairok AC ki MLA Dr TS Radishyam amasung Wangjing Tenta AC ki MLA Paunam Brozen Yauri ngasi Sugnu da changkiba Minister Khemchana luchingba team aduda Sugnu AC ki MLA K Ranjit Wabagai AC ki MLA Dr Usam Deven Kakching AC ki MLA Mayang Lambar Brameshwar amadi Yanglam AC ki MLA Dr Y Radishyam Sarugyaki Minister na luchingba team adugi ngasigi sugnu khongchet aduda Thobal amadi Kaksing district ki mafam kayada lambida thoktuna ahing yaraktuna Central Security Force singdaki ngakthoknaba leidiba miyamga unaduna Manipur da santi amuk hanjil lakpada ekoi punna thodang yaminasi haiba wafam sing phongdokpa loinena miyam ga punna wari sanaki minister gi khongchet aduda Kaksing kaithel da leiba miyam da minister Khemchana phongdok lambada ekoi miyam na pamliba asi Manipur da athuba madamda hanagumna tangdu leita ba punsida hanjil lakpa aduni tangdu leita ba purakna ba honabada khoisau naraba miyam na wakhal khara fatabagi mathautai Thogliba irang asi kangluf anigi micham miyam gi marakta thokpa irang oirambadagi nongmai paiba sing yausilaktuna micham miyam da nongmai kapsilakpa asini ekoi miyam changlaga ing tapa purak tragadi ing tapa purak na ba center na president rule thamsilakani president rule laklabadi ekoi mayam laklaka miyam gi mateng pangna ba honariba singamloi seraugi thaudok na Manipur gi miyam pumba wahali miyam na Assam Rifles ki thong kayada thazaba ngamhande adubu Assam Rifles na afaba thabak kaya tawbusu yauri Matang matam yenglaga miyamna Central Force sing lakpada maram khangbiraga thadok piyu hain appeal tawki khongsat aduda saruk yakiba Sugnu AC ki MLA K Ranjit na Kaksing kaithel da leidiba miyamda phongdok lambada ngarang 37 Assam Rifles na Sugnu PS amasung SDPO gi geta chathakiba thawong adu aikhoibu usitabani makhoi gi mathakta Sugnu PS da FIR ama ngarang mak Laukat Hankre, Logi Oiba Tavak Tauram Sing Laukat Handuna Chap Chaba Tavak Laukat Naba Mahaki Maike Digi Angabatak da Honagani Fongdoki. Prajamayamgi, Koshanga Mayam, Patana Vamakasang Tamdoni. Ada, quite a level of Kibasi, Prajamasin Kanava or the pay no five Yoksala was quite nothing the other was it. Adu, no way five Prajado Wansalaga, no way Kapa Kabudu, Manipugi, I am Mazagadi Lotion Grey. Samna
ꯑꯩꯈꯣꯏꯒꯤ ꯐꯌꯦꯡꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯆꯤꯡꯒꯤ ꯃꯣꯏ ꯀꯦꯝ ꯀꯥꯏꯈ꯭ꯔꯦ ꯆꯦꯟꯈ꯭ꯔꯦ ꯑꯗꯣꯝ ꯅꯥꯀꯟ ꯁꯥꯟꯇꯤ ꯂꯥꯛꯑꯦ ꯑꯗꯒꯤ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯀꯥꯏ ꯁꯥꯟꯇꯤ ꯂꯥꯛꯑꯦ ꯗꯣꯂꯥꯏ ꯊꯥꯕꯤꯒꯤ ꯃꯇꯨꯡꯗ ꯉꯥꯏꯍꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯤꯅ ꯁꯦꯔꯧꯗ इखंग खंगौदना सेरौदा थोलक्पा घटना असिना मणिपुर पुंबा वाहली हाइताई सेरौगी यामना नुवाइतबा घटना दो थोइङैदा कोई इमा इबेल मयामना सिवाई संगत थिंगबदगी आई जगह दुददी कोई सिवाई की गंट्रुप की नोक गाड़ी दु नत्रदी मी कन्बा यारोदबा मतांगदा मयामना आसाम राइफल थाजदबगी थिंगबदुदा अहिंग अमदी सिलिंग चित्ता कोई खांगगा लई हैना थैतमदी आसाम राइफल अफब थबक तबुसु यावी अदो अखोई प्रजान थाजहनदे कोई इरांग हगुलपगी चुरचानपुर कोई कनोदा इधर लईबा कोई तमगी मी लिसिंग तरा हेनबदु अमत टेक तकाइदना मोइनो होंदोरी अदुना मोइगी मोइना तौबिगे अफबदी अदुगा आगे मोइना लेमना हे मई हेक थान बगु बसु उबसिदा हेना पुरुंदा कोई सौंग फावले अन मोइसी करियानी अखोइना थाजौ इंगम ngam ओइना तौई अदुबो सगे चुरचानपुर हुजिक इहान हान थोकिबा जगह अदु नेमे बीएसएफ ना फतना कंट्रोल तौदना नेमे तुंगदा सुगनुगी मियामना इखोइना अवाबा मायुकनरिबा असि मिनिस्टर एमएलए सिंह सुखंगु सुगनुदा लेइबा सुगी कैंप सिंह लौथोकदबनि हाइना इरांग हौरकपगा लोइना मिनिस्टर अमदि एमएलए सिंह हनबा यारोइ हाइना तक्सिलकी टीम दुबु लुचिंगलिबा मिनिस्टर वाई खेम चांदी सीएम गलेवा की ओइबा मिफम पांगथोकदबा लई हाइदुना मफम अदुदगी हलखरे अदुबु एमएलए मरी दि मियामगी अपामबगी मतुंग इन्ना मफम अदुदा अहिंग यारेकनबा लईखरे हरि अइना हाइजनिंगबसे प्रजा सिंगी सेंटिमेंट अपामबा खंगना सरकार सिदा सोइदना तौबिरकनी तौबसु हौरे हैना गसिगी खोंजन सिदा मयामनसु खंबीरगा यामना थुना सोल्यूशन पोरनबो होनबदा अइगिसु एमएलए मोइना चौबा थौदांग लौजगनी हाइबो मफम सिकक थमजरगा हंदकी तांग कुनगा तरेत अमसुंग कुनगा निपान की लोनबा हिंग नोंगालमदाइदा लैता लाइरगी दमक्ता वाना थबक सुजरुरगा फमुंगदा तुमकुन तालगा नोंगालमदाइगी कन्ना तुमधनरको मतमदा यामना पावरफुल ओइबा सोफिस्टिकेटेड ओइबा गन वेपन खुलाई पाइरगा माइगई मरीदगी नोंमै कापसलगा मै थारगा इचम प्रजाबो हातनबा तौरमबा मदुगुंबा अदुदा लांजेनरबा हाइबताइ हुजिक कक्सिंगदा ओबगाइदा हियांगलमदा अदुगा इम्फाल मनुंगदा तोंगान तोंगानबा मणिपुर की केंद्र मफमदा आइगी प्रजासी हुजे आई थीबो खंगदबा यावरी सिबदी सिदे कुकी खुलाई पाइबा लालहौबा सिंगना लमसांग पुलिस स्टेशन की मनुंग चनबा फयेंग कांगचुपता लेबा युम अनि सोमिल अमा येनगी फार्म अमा मई थारंबगा लोनना येन कया हुरादना पुखरे हरि हाइरिबा थौदोक असि ngarang नोंयाई मतुंग पुंग 12 मखाइरोम ताबा मतमदा थोकिबनी कुकी खुलाई पाइबा सिंगना मई थारमलबा सोमिल अदुना लेकाई दुदगी मंगसा ताबम इनाउबी कौबा अमगिनी अदुगा येनगी अमदी युम अदुना थिंगुजम देवेन अपोकपा इंगो चाक कौबा अमगिनी हरि पाव असिना मखा तारिबदी सोमिल अमदी येनगी फार्म लेरिबा मफम अदु कमांडोगी कांगबुना निमित खुदिंगी ड्यूटी तौदुना लेबा मफमनी ngarang थौदोक अदु थौट्रुंगेगी ममांगदा कांगसुप सिंगथक्ता लेबा 22 आसाम राइफल्स की जिप्सी अमा मनाक अदवाइदा थोकिबा मियामना उनकी थौदोक अदुदा इकाल कानादना कांगसुप सिंगदगी खुलाई मतिक चाना पाइबा कुकी तरुकलोम कुमथारकलगा मई थारंबगी थबक अदु चथरंबनी मतम अदुदा मफम अदुदा ड्यूटी तौबा कमांडो सिंग चाक चाबा चटकिबा मतमनी हरि मई साकले हाइबा पाव हेक फंगबगा कमांडो अमदी मफम अदुगी खुंजा सिंग चंगसिलुबा मतमदा कुकी खुलाई बाइबा सिंग अदुना नोंमै कापसिलकपदगी माइके अनिमगता पुंखाई अमरोम नोंमै कापनकी तुंगदा कुकी खुलाई बाइबा सिंग अदु कुनिथोई सुबा असम राइफलना लेरिबा कांगचुप सिंगी लंबी रोमदा चेनथकी हरि मतम इकान कानदना कदांगबम चिंगथक्तगी सुखलाई पाइबा कुकी लालोबा सिंगना सुन नोंमै राउंड कया चिंगथक्तगी कापथरकी मदुदा मफम अदुबु ngak सेंदुना लेरिबा एमआरगी कांगबुनसु हंदुना नोंमै कापनकी थौदोक सिंग अदुदा अशोक अपल दे अमता यावखिबा लेते हरि ngarang kangsupta kuki lalhoba singa commando gi kangbuga khothongna bagi thogdokta soklaba kuki lalhoba singi mioi ahom hauzik leimakhongi army hospital da laikanari mami tv na phongba pawgi matung inadi soklaba kuki lalhoba sing adu senapati district battle kamlen mangchei kuntrani thoi
Kangpopi District ki Molding dagi Momon Simte Jay Kunmathoi amadi Sapar Maina dagi Tingin Thang Jay Kuntrani Pani Makoi Ahum gi Manungda Momon Simte Fibam Luna Lady Hari Mamang Thagi Kunipanda Sugnuda Laiba Su Chetnariba Kukila Loba Love UKLF ki Lalmi Singh na Laiba Nazareth ke Manakta Kukila Loba Singha Khutokna Bagi Thaudokta Laikhidraba Nan Makai Lokthokpa Ngamdana Lairakiba Maitei Macha Mari gi Asibak Chang amadi Kukila Loba Singh Oigini Haina Thazaba Asibak Chang Ahum Ngarang State Security Force amadi AR gi Apunba Kangbuna Lokthok Luraba Su Hauzik Asibak Chang Singh adu Kanano Haina Khangdoknaba Honabada Awaba Oinakre Ngarang Numidang Athengbada Thaudok Thofamdagi Police na Laba Matung Housing Jenims ki Miral Sangda Lariba Asibak Chang Singh adu Ayambana Patha Pumthaba Amadi Maina Thadok Lambana Maram Oraga Chap Chaba Masak Khangdok Naba Honabada Awaba Mayuk Nabani Hari Laikhidraba Miyo Singh adu Khongzomdagi Haikruzam Ravin Sana Jay Kuntaret Apokpa Dana Wangzin Khaba Khongdagi Housingna Wabakai Kadal Sit Awang Lekai de Laiba Machigi Mayum da Laiba Khangibam Anand Prasad Jay Kuntaret Apokpa Razel Langtabal Mantri Khong Makha Mayai Lekai dagi Hausikna Sugnu da Laiba Khoirom Romario Jay Kun Manga Apokpa Hemba Amadi Sugnu Wat number Taruk Mayai Lekai dagi Makha Mayai Lekai dagi Yunembam Siva Singh Jay Kunipan Apokpa Ibo Jobani Haibadi Kangbang Amkre Adom Oinamak Asibak Chang Singh adu Kanano Haiba Kangdok Naba Imung Manugi Mioy Singh na Honari Laikhidraba Khongzom Bazar dagi Hekruzam Ravinsana Jay Kuntaret Apokpa Dana Amadi Wangzin Khaba Khong dagi Hausikna Wabagai Kadasit Awang Lekai de Laiba Masigi Laiba Khangibam Anand Prasad Jay Kuntaret Apokpa Razen Amadi Sugnu Wat number Taruk Makha Mayai Lekai dagi Yumlembam Siva Singh Jay Kunipan Apokpa Ivo Joba Imung Manungna Masak Takibaga Loidina Mahaki Haksang Post Modem Tauraba Matung Aroy Bamathau Mangam Pangtok Naba Imung Manung Amadi Lekai Miamna Jenims ki Miral Sangdagi Lausinkre Laikhidraba Singi Thawai Yaudra Haksang Sing Pongnafam Lamdamda Pukiba Matamda Miamna Lambigi Nakalda Pareng Leptuna Awaba Saruk Yakibaga Loidina Long Live Manipur Haiba Kholau Sing Lauki More College Manakta Laiba ADC More gi office ngarang amadi ngasi lona ba hingda kuki macha sing office adu da Laiba potchei sing pumnamak lut tawkhre hari hiramasigi matangda MAMI TV na Fangba Paugi Matung Inadi Masing Yamlaba Kuki Macha Sing Ngarang Nongyai Matung Pung Anirom Taba Matamda ADC office ki Thong Thugai Raba Matung da office adu da Thamba Potchei Pumnamak Puduna Chatkibani Hari Kuki Macha Sing Aduna Pukiba Polam Sing Adugi Manung da office adu da Thamba sofa computer printer fridge gas cylinder pukam tankot cup plate faglang gari fan amadi ADC na thaunaba office adu da Thamba Honda Activa amasu pukre hari thaudok aduga mari lenena More police ki kangbuna case amal lokhat kre hari Lamdam asida thokleba irang asina maram orga kangluf anigi marakta pamdaba thaudok sing thoktanaba amadi social media da tonga sandoktanaba lengakna state asida internet service athingba thamningai manungda athingba asigi mayokta particular community amana social media ki post aranba amadi kanglop masal ki marakta pamdaba thaudok sing thokpa yaba post kaya thagalakliba ase mairoi luf tarok MSU MSF dasam KSA sok एम्स ना अकन बमोंग दा यानिंग दबा फुदराकले माइरोय लुफ तरुकी लुचिंगबा सिंगना खुजेक पिदुना थादोराक किबा चेरोल अमना कुकी स्टूडेंट्स ऑर्गेनाइजेशन इम्फाल की ट्विटर अकाउंट अमदे KSO पुनेस ब्रांच KSO पुने ट्विटर अकाउंट अरानबा पाउ कया संदोराकलेबा असे मियामना थाजबीगनु अमदे शांति थुगाइनबा होनरेबा सिंगी मथकता मरी लेनबा सिंगना लोखटफम थोकपा एक्शन लोखलो हरकले Union Home Minister na tha sigi amada Imphal thadok lamdai da paumi singa unabagi thoram amada Manipur da hauzik thok liba irang sing asi mitei SC status demand ga mari lenena takiba Manipur High Court ki order amana thokan bani haina thambi kiba wafambo Scheduled Tribe Demand Committee Manipur SDCM na yaning de haina committee asige Charol amana hairakle Charol aduna makha taribade Home Minister da pisin kiba memorandum da somayek sing na panki hauzik thok liba irang asi Adsum na Manipur High Court na mitei SC status demand ga mari lenena takiba order ki mayokta May ahum lisangani kunumdoi da sin kiba travel solidarity mars ke
Manungda Churachandpur amadi Visnupur district anigi tainaba mafamdagi haurakiba oiragasu kuki kanglufki miyoi sing nattaba singna khundaba atei mafam singdadi rally du ingna tamna loishinki masigi mathakta May 3 gi numit kharani mamangi thodok wathok sing nainaduna yenglabadi irang asi ST demand ga mari lenade haibasi hena mayek singna ugani khudam oina May 3 gi mamang April 28 ki numidangda Churachandpur da mathang numita Chief Minister na sangaga daba open gym amagi venue mai thadokiba loinena Mathang numita total shutdown yauna akanba irang sing thokduna Churachandpur da tension wangna leiraki masigi mathakta state government na reserve forest area dagi encroachers sing takthoknaba survey taunaba honaba umang kokthoklaga poppy plantation toba thingnaba honaba illegal migrants sing khandoknaba honabada NRC chana hannaba honabana chingba maram kaya amadagi omkhatuna leibagi mami tai May 3 gi travel solidarity march gi mingda hanana thaurang tawduna leiba thavak ama paikhalakpani hainingi adum oinamak irang asi laksinduna hanagi fibamda hanjilakna ba home minister na thaurang mayam ama lauthok piba taramna ogi adubu irang asi laksinaba suda leiba kuki militant sing asi ahanbada laksin bigadabani loinana meitei asi status demand asi constitution gi provision gi matung inna yelhomi meitei su constitution gi ngaklo pihannaba tanbani masi meitei gi survival gi wafamni kanaguma kanglo furuf amatagi mayok tatnate maru oina manipur da yelhomi sing punna amata oina hingminnaba gi pandamdani aikhoi gi pandam fangdripa fawba leptana mass movement changsinnaba thaurang tawri su hairakle Protection of Land and Indigenous People of Manipur haiba hiramda nongmagi oiba miyamga khana nainabagi thoram ama yelhomi kanbaluf yamkal nasanduna awang khunau mayai lekai da leiba community hall da pangthokre furuk kuntra mari gi praja miyamna sarugya kiba Mifam aduda lamsang assembly constituency gi MLA Sorokaivan Rajan so saruyaki loinana mifam adugi moderator oina Laishram Indrakumar former joint secretary All Manipur Bar Association amba amadi president oina Angom Loken chief convener Yelhomi Kanbalov Yamkalna oike lamsang assembly constituency gi MLA Sorokaivan Rajan na hai hauzik lamdam asida oiriba irang asi jati anigi marakta thokpa irang nate country amada tarakpa lane Lamdam asida maitena majority oina tarabasu ekoyel homi ngaktani lan horiba kangu ase Burma dagi lona changlakiba kugela hloba ngaktani baram asina khunda minariba kanglof khudingna amata oina leptuna lanthengna ba changi hake mifamadugi waref sing adudi thokliba ahanbada wathok sing ase loishinaba India ki president prime minister amadi UNO da memorandum thaba ani subada Manipur gi mafam khudingmakta human chain semduna Manipur da NRC khudakta chana halu haiduna khongjang sangsinba subada Manipur gi miyam punna makhal makha kaya gi khongjang sangsinduna miyam gi apamba NRC 1951 base year set chana drifawa makhal makha kaya gi khongjang sangsin minaba amade aroibada hariba waref singasi amata oina thavak oina pangthok minaba haina waref naki Hauzik lamdam asigi miyamgi mapaldagi santi hanjilakpa haure masina maram oiraga curfew matam sangdokle lamdam asida hauzik athingba thamliba internet hangdoknabagi damak lengaki maiketigi wa khanaba haure haina chief minister N Birena phongdorakle ai manipur gi miyamda kariguma wahi amane dang nononga ningsingjari sugunu da thokiba Assam Rifle tamadi ekoi Manipur Police ani gi marakta video channel kharada ulakhiba taunakhiba thokiba thongdogodu yama laibak thibani Assam Rifles aduga Manipur Police lairiba CRPF aduga paramilitary forces mayam si tha amamuk chupna yamna tension leiba yamna mafam sadaba mafam singda irang si laksanaba honabada tumba saba khangdana honariba force ngaktani adubu laibak thibadi thongdoktu bhap tana hogdaba aikhoigi mafamduda thoningnaba thongdok thokhibadagi leikidraba miyoi kharagi hakchang lokthongnaba honabada thokhiba bhap tana hogdaba thogdok amani haidana aina logjabaga loinana madugida kanagumba any force amana ahenba nattaba tauramba thengnarabadi madugidu ekoi matik chaba chap chaba action longnabagi damakta ekoina sarkar gi maikai dagi ekoi thijanba hore maram maduna Manipur gi miyamda tampak amadi singda leibiri besina mayam punamakta hairiba thokriba thogdok adugi matangda nungnangba aduba nungaitaba tawbidana puning phathabire harakanda force ani gi marakta bhap tanadabagi thokpa oibanina force ani ma tumba chaba khangdana honariba ngaktani adubu kanana karino kanana kamai tawbuno haibadu ekhoi thuna mara leiba singdu ekhoi dandi pinanaba sarkar gi maikai dagi ekhoi honajari hairiba poda se ekhoi central gi kaino gi leader sing bhawo yongnadana khanare yengbada tabada yamna nungaitaba thogdokti woi
ꯄꯦꯟꯗꯕꯗꯤ ꯑꯣꯏ ꯑꯗꯨꯕꯨ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝꯁꯤꯗ ꯊꯥꯃꯨꯛ ꯍꯦꯟꯅ ꯆꯨꯞꯅ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗꯅ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯊꯦꯡꯅꯔꯛꯄ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯑꯆꯨꯝ ꯑꯔꯥꯟꯗꯨ ꯐꯖꯅ ꯊꯤꯔꯒ ꯁꯔꯀꯥꯔꯅ ꯂꯧꯈꯠꯂꯛꯄ ꯁ꯭ꯇꯦꯞ ꯃꯔꯥꯜ ꯂꯩꯕꯁꯤꯡꯗ ꯑꯩꯈꯣꯏꯅ ꯊꯥꯡꯉꯛꯀꯗꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯐꯥꯎꯕ ꯃꯌꯥꯝ ꯇꯨꯃꯤꯟꯅ ꯄꯨꯛꯅꯤꯡ ꯐꯥꯊꯔꯒ ꯏꯪꯅ ꯂꯩꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯒ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯑꯩ ꯈꯨꯕꯥꯛ ꯆꯪꯖꯣꯛꯇꯔꯥ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯈꯤꯕ ꯇꯥꯔꯤꯛ 3ꯗꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯇꯨꯗ ꯃꯇꯝ ꯀꯨꯏꯅ ꯁꯥꯟꯇꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯔꯛꯇ ꯑꯃꯨꯛ ꯊꯣꯛꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯄꯗꯨ ꯉꯁꯤꯗꯤ ꯑꯃꯨꯛ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯄꯥꯟꯗꯒꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯌꯥꯝꯅ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯕ ꯄꯨꯛꯅꯤꯡ ꯐꯥꯊꯕ ꯋꯥꯈꯜ ꯈꯟꯊꯕ ꯃꯗꯨꯒꯤ ꯊꯕꯛ ꯊꯧꯑꯣꯡ ꯀꯌꯥꯅ ꯉꯁꯤ ꯁꯥꯟꯇꯤ ꯑꯌꯥꯝꯕ ꯍꯟꯖꯤꯜꯂꯛꯑꯦ ꯏꯪꯅ ꯆꯤꯡꯅ ꯀꯥꯔꯐ꯭ꯌꯨ ꯍꯥꯡꯇꯣꯔꯛꯑꯦ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯏꯟꯇꯔꯅꯦꯠꯁꯨ ꯍꯥꯡꯅꯅꯕꯒꯤ ꯑꯩꯈꯣꯏ ꯋꯥ ꯈꯟꯅꯕ ꯍꯧꯔꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ngasi pibiriba sumaina ima ibel civil societies intellectual circle punamagna aikhoibu sarkar bu thajaba thambiyu aikhoibu guide tobiyu aikhoibu poktak pibiyu haina haijabaga loinana puning phathana leibinaba aduga thogdoktugi chummarandu sarkar na thigalaga aikhoigi sarkar gi oiba action lobada madugi matam pibiyu haina mayamda khurumjari ꯃꯩꯍꯧꯔꯣꯜꯗꯒꯤ ꯂꯩꯖꯔꯛꯂꯕ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯊꯋꯥꯏ ꯀꯌꯥ ꯀꯠꯇꯨꯅ ꯉꯥꯛꯂꯝꯕ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯍꯤꯔꯝ ꯑꯃꯠꯇꯗ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝꯒꯤꯗꯃꯛꯇ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯃꯩꯇꯩ ꯄꯥꯉꯜꯁꯤꯡꯅ ꯍꯛꯊꯦꯡꯅꯅ ꯂꯦꯞꯀꯅꯤ ꯍꯥꯏꯅ ꯔꯤꯂꯤꯐ ꯑꯦꯟड Conciliation Committee Yaripok Tulihal Secretary Sadiq Siddiqina Fongdorakli Wafamase Relief and Conciliation Committee na Sanjuna Imphal East District Yaripok Tulihal Azad Lampang Tapang Thokiba Wakat Mifam Amada Sadiq Siddiqina Fongdokibani Maagna Hai Lamda Masida Ikang Kanghaudana Mamang Thagi Ahumda Kangluf Anigi Marakta Thokiba Irang Namaram Orga Mipum Kudimak Awaba Mayuknare Aikoi Santi Pami Adobo Manipurgi Saktam da Singnaraklabadi Maitei Pangalna Tumina Laithokloi Manglam Sattasu Manipurgi Apunba Saktam gi Damakta Ipa Iposina Chobo Thaudang Lauduna Lagli Hauziksu Manipurgi Saktam gi Damakta Thawai Haksang Yauna Honagani Loinena Manipurgi Saktam Kainaba Honarakpa Thawong Thauram Singh Adugi Mayokta Thabak Tawgani Haiki Wakat Mifam aduda Manipurgi Saktam Kaiba Yaroi Ekoi Santi Pami Sarkar na Manipurgi Santi Hanjel Halu Haina Iba Playcard Singh Sizinnakibaga Loinena Kholau Kyasu Lauki Amadi Manipurda Khundamina Riba Singh Mahusagum Nungsi Chanana Amadi Santi Hanjin Hanbiraknaba Mapuda Duasu Tauki Manipur ki apunbagi saktam thugaiba yaroi ko ki militant singge ahenba thawong yanide Assam Rifles ke Kangluf naiba thawong pen de haina ngarang numidang thawal gi akoiba mafam sinba thungna miyamna kholau laukre thawal gi tongan tongan mafam sing tangjeng Babu Bazar Haukha Thawal Wang Mataba Mela Ground Athokpam Khangabok Wangbal Wangsing amadi khongjomda yamlaba miyamna mafam amatada makhuta candle paiduna Manipur ki apunbagi saktam thugaiba yaroi long live Manipur haina kholau kaya punna lauminaki Ngarang Sugnu Police Station Mamangda 37 Assam Rifles na bulletproof Casper truck singna thachinduna chathagiba thawong adubu kanna yaningdaba phongdoktuna Imphal East ke Nongwaibong machindagi hauraga Porampart fawba human chain semduna ngasi nungthilpung amagi adwaidagi nungthilpung manga fawba Khongjang Changchenkre Khongjang aduda Khongjang loi singna phongdokibada Ngarang Sugnu Ge Police Station Mamangda Assam Rifles na chathagiba thawong adu Manipur Police amadi Manipur miyambu usitabani makoigi thawong aduna takchare madudi handak thokliba Kangluf ki irang asida Assam Rifles na michang mikhai naiba nakan namadagi oiba thawong chathai haibadu chumle haina Khongjang loi singna phongdoki Kibo Megi Homdagi Tokiba Kangluk Irang Sinamaram Waragi am Tangdu Lata Fibom Amda Manipurni Adubo Hosik Si Ekogi Nomaibungi Rasbari Sigi Hek Junction Masin Sidagi Hore Harga Lamdam Sigi Maivel Kia Amana Human Chain Semduna Assam Rifles Home Kia Pen the Pongdokpagi Jose Ekogi Mangs the Udun Lady Assam Rifles Pet Force and Brothers of Terrorists Hina Tabo Placards in Sinare Harga Jose Human Chain Semduna Nomaibung Masin Asidagina Porom Part Faugi Mafamadu Fawo Hosiksi missing a sinner Ekogi Lamdam Sigi Imaibil Mamna Human Chain Semduna Lady Habi Pau Fongi Human Chain as Pantokadori Basi Porom Patagi Hauraga Nomaibung Adu Matang Lapatuna New Chakolambi Aduga RDS corner Ponung Mamang Sumaina Nomaibung Club House Akoi Bas Dada Human Chain Semduna Cookies in Nandara Basi Kaina Shuasi Loktopiduna India government Amasung Manipur Sarkana Susi Loktopiduna Manipur Sibu Hana Gumna Amutang Inga Chigna Pishoina Pandana Tangu Letaba Punsima or Henbu Haina Sarkagi Maike the Su Haizeri. Narangi Sunugi Togda
ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯉꯔꯥꯡꯒꯤ ꯁꯨꯒꯨꯅꯨꯒꯤ ꯊꯧꯗꯣꯛꯇꯨꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯄꯨ ꯎꯁꯤꯠꯇꯕꯅꯤ ꯍꯥꯏꯕꯁꯦ ꯆꯞ ꯆꯥꯅ ꯎꯠꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯁꯤꯅ ꯉꯔꯥꯡ ꯑꯁꯥꯝ ꯔꯥꯏꯐꯜꯒ ꯆꯞ ꯆꯥꯅ ꯃꯥꯌꯣꯛꯅꯕꯗꯨꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯄꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯩ ꯍ꯭ꯌꯨꯃꯦꯟ ꯆꯦꯟꯖꯁꯤ ꯃꯅꯤꯄꯨꯔꯁꯤ ꯇꯪꯗꯨ ꯂꯩꯇꯥꯅ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯍꯟꯖꯟꯕ ꯑꯁꯥꯝ ꯔꯥꯏꯐꯜ ꯃꯄꯥꯟꯗ ꯊꯥꯗꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯐꯥꯏꯁꯤꯡꯁꯤꯅ ꯑꯗꯨꯝ ꯉꯥꯛꯆꯕ ꯑꯗꯨ ꯄꯥꯝꯖꯩꯌꯦꯅ ꯑꯩꯈꯣꯏ ꯁꯦꯝꯖꯕꯅꯤ ꯂꯣꯏꯅꯅ ngarang Assam Rifles ki thawong aduda sungnu PS da leiba police personnel singna matik chana thengnakhiba adubusu khongjingloi singna thagatnaki Go back Assam Rifles narco terrorism khudakda lepo su handokadabani Manipur gi apunbagi saktam kaiba yaroi habigi dabi tawduna ngase kha naurem lekai mera paibi amadi thongsu mera paibi na siduna ngase naurem lekai da maikai adongi mera paibi singna wakat mi firm chathakre Nungsi Marup Thobal Amadi Lanjenba Pharmacy Athokpam Kunongna Handak Khanghaudana Thokliba Kangluf ki Irang Asina Maram Ojuna Masagi Mayum Makai Thaduktana Lanjenara Khraba Hauzik Relief Camp Singda Saidangduna Ladiba Miyamgi Damak Leptana Mating Panglapagi Sargama Oina Ngarang Su Nongpok Stikmaida Hangliba Relief Camp da Lemna Laing Bagi Camp Pangtokre Amadi Hidak Langtak Kaya Yauna Chana Thaknaba Polam Sing Su Tengbangkre Nungsi Marup Thawal Amadi Lanjenba Pharmacy Athokpam Kunauna Hauzik Fawbada Kakjing Wabagai Kairak Moirang Lamboy Khul Nachingbada Hangliba Relief Camp Singda Su Poina Chatuna Lemna Laingba Amadi Tangai Fadaba Hidak Langtak Sing Yauna Chana Thaknaba Polam Kaya Tengbangkre Hari Kuki Singna Landarakpadagi Lanjenaraba Awaba Taraba Kayagi Mating Pangbagi Makha Chatharakpa Thoram Oina Ngarang Su Kairak Wabagai Higher Secondary Langmaidong Amadi Saidonda Kuki Militant Singbu Thengnaduna Ngakliba Thawna Faraba Irecha Singi Dabak Chana Thaknaba Amadi Sena Innaba Chingba Maru Iba Polam Sing Mating Pangkre Hari Relief Ki Khongchet Asida Luf Asigi Women Wing Nasu Awaba Tarabi Nupi Oibi Singi Oiba Maru Iba Polam Amadi Hygienic Issues Singi Awat Apa Mating Tokre Amadi Awat apa singsu men khatnaba yeng sengkre amade atai relief camp singdasu committee singnasu asigo manupi singi oiba achoba awat ba asibu sumi yeng thambiyo blood donate tawnaba thorang su tawri harak Sagolmang police station gi manung chadna leiba apikpa furup marupna khundaba Purum Likal Hariba Khul Asida Hauzik State Asida Thokliba Kangluf Anigi Irang Namaram Oiraga Nakal Animaktagi Kariguma Makalgi Khul Asida Ayat Apan Piba Amade Kunja Singda Kingan Khanghanbagi Tabak Amata Chatarakiba Laiti Haina Purum Likli Khulgi Village Chief S Ringnei Chongna Mami TV da mobile phone gi Khudangda Khangalakli Ringnei Chongna Makata na Haikibda Hauzik Purum Likli Khul Asida BSF Company Ama Legana Thamduna Khul Asi Hauzik Santi Oina Hanagum Lady Adugi Matakta Purum Likli Khul Asi Chingmei Singmi Tami Kuding Magna Nuksibiri Haiki Kangkai Koba Komfurb ki Myoy Singna Kundaba Khulla Sida Kuki Militant Singna Landa Silaktuna Kunja Sing Tantorakpagi Thawong Yamna Hangchina Lawi Masina Wathok Ase Hena Chaktorakpagi Machak Oirakani Masiguma Thawong Ase Matungda Amuk Hanna Chatharoi Dabani Haina National Socialist Council of Nagalim Government of the People's Republic of Nagalim gi Ministry of Information and Publicity ki Gerald Amana Hari Gerald Asina Makha Taraduna Hai Meitei Amasung Kuki Furup ki Marakta Thokliba Irang Ase Laibak Thibani Khul Singda Changduna Landaba Dharmaga Mari Lenaba Char Sing Mai Thaba Thawong Ase Tawhaidabani Asiguma Thawong Asina Kunai Asida Achoba Mangzaba Amani Gerald Asina Hai Chiru Chothe Karam Kom Amadi Koireng Hariba Apikpa Furup Sing Ase Jai Lisang Sina Naga Political Struggle Dasaru Yaduna India Amasung Myanmar gi Matagdal Lanthing Narakiba Furup Sing ni Maram Asina Maitei Amasung Kuki Singna Makoi Sing Asida Ot Naiba Tawiganu Handak Kom gi Khulda Miyot Minai Chathakiba Thawong Ase Akan Mapaongda Condemn Tawi Matungda Amuk Hanna Thokan Biganu Haiki Aroibada Maroiba Paw Amhana Pizari Kaksing District ki MLA Mari Sungnuda Yokre Minister Y Kem Chandi Halakre 37 Assam Rifles na Sungnu PS Chathakiba Thawongi Mayokta FIR Lokhatre Haina MLA K Ranjitna Haikre Kuki Khulai Paiba Laloba Singna Fayeng Kangsupta Leiba Yum Ani Sawmill Ama Yen gi farm ama mai tharambaga loinana yen kaya huranduna bukre
More College Manakta Labor ADC Moregi Office Ngarang Amadi ngasi lona ba hingda cookie singna office adu da labor pot jay sing pumnamak lut tawkre. Sugnugi thaudokta cookie laloba singi makuta laikhidraba Robinsona Amadi Anand Prasad ki thawai yawdraba haksang imung manugi miyoi singna lausinkre. Amadi Maitei Mitei as status demand ga mari lenen takiba Manipur High Court ki order amana irang thogan kibani haiba Union Home Minister gi wafam yaning di haina SDCM na hairakle. MAMI TV के Manipuri Prime Time News matang se daloi jari mieng tabiri ba singbu amuka hanna chan mabamna khurumjari.